Hello, nungsiraba marup loising mayam tek takaidan leiramganina khalle ando sigi video se sigi aina huse upload tawdoriba video se sisu matek numit kharane gi aina khara namauba singdok punjhallaga semba video ne ando sigi se aina ngahan Sunday numita Capital Farmers Market akoista hapta khodingi Sunday numita tawba market ama leibado lei haibado adu satlubagine adu matek ama namakpane laisu pambi andagi injang napi dagi meat yam phange sideda ando hongsu hongi sima phamsdaini camera gi kenoga leiga leireido adu mai keno dagi supermarket ka yengnabda sisma phamsna hongeba dagi injang napi seedlings adagi laisu yas kuyamam yamis de yawsingse andagi se the petunia andagi keno pensi ke miyam yawsingse sise banings tagi leita di tangi ba du se leidi yam hongi haitare du se da keno laising jetu se da mayom yoli sing se yam tangde keno ina hana so haigip to sima pham se leidi honge na du mi yam lainei sise andagi ste yoli be insang sing se ko si ko Canberra gi farmers kaina thaja bangak tane ando moibu puning thogot poina sapta khodingi to market ne ba sise and hangam ga su phange do marakta ni ngoi using moms me am sing Mother's Day lak pagi moms me am sing pik saure ngo to khuyam ne andagi sisna spring bulbs singne daffodils bulbs andagi jonquils bulb andagi bluebell bulbs tulips se box ta hapa thamise sise koi swai da leiba farm koi anapada leiba farm sing dei porak pangak tane dagi ai se yum yoraga is Hawai thongge na toine ai Hawai se koi mung koi asangbado mung dal da adu tangkhai ne dagi sana tangkhai ne anu thongjelle anu ni isam samna thongba Hawai ne hai tara pressure cooker da dum sok adum ngoksallaga hana sok ngoksanbado angoi kon na ngouba nataba han bagida koi thau hiraga tilau ke loi sok toksallaga Hawai ga do da han dagi ke hapsallaga du minus isam samna thongjanba Hawai ne hai tara ando house hawe yam thuna su saba yaba Hawai ne sise ando Hawai se koi gi Hawai sa di koi mung time ta wangang na dre hasni pam de kem haina de loina mak pa me haiba dun tak padi habidi Hawai thong adi moi bread ka sa su yai andagi cha ka sa su yai ai de yamana sa ka sa edom ando moi di bread ka sa dagi nga khara lai du su tok thoe row ni sise row koi frozen na phangba row sing du ne ando ai ngahan khara ma thongre dana ko ando khara ma le hawe du do ai sisi tauri ni ando sisi maset selaga sana bane no chaklung matai da ha paga du na ai khara ka na ngoi ne du ai ngasi tauri sing se loina mangasi loin sa ba ngamoi du na khara hayeng gi su khara tawsalle soibunga thongna ba lemhawa sing do soibunga thongdoine makok su ngowe ai makok ngobadi ulhodre ko sdeida andagi ai sigi se Sheldon gi chaklok ne sigi se and Sheldon gi se mai se iromba so happy ngarang gi su aremba do iromba sti yam saram dre duna manle mamma sing doi cha thokare nga si su saram me nga sidi do rogdi maru yam yawde duna ko duna ma sa phasana haire hujikte andagi sina ya humlak suba satpa leihaw ne hai tare aya manai se leiman jalla kana thengna bane donga sidi smaina yam phasai nge se thengna re khupha jamne andagi sina yi candle light rose ne agi si rose se andagi summer mayai du da lerak pane ba ando hujik se autumn matam se sidaida sukke matik phasana sat le si jeng khusau singune anu ai di kana spring lak pangai with the wadori ai yengning mana si dore spring da ma se kamai sat ke do yengning ba and sigi rose ai imana bi garden da hawe ba du phasa man gidana ko ai si se ai lai bane magi do ubudagi
ꯑꯗꯒꯤ ꯁꯤꯅ ꯀꯦꯃꯦꯂꯤꯌꯥꯅꯦ ꯀꯦꯃꯦꯂꯤꯌꯥꯁꯤ ꯍꯟꯗꯛ ꯆꯍꯤꯗꯤ ꯐꯖꯅ ꯁꯥꯠꯂꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯤ ꯀꯌꯥ ꯐꯖꯅ ꯁꯥꯠꯇꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯄꯣꯠꯇ ꯊꯥꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯑꯩ ꯀꯩꯅꯣꯁꯤꯗ ꯃꯈꯣꯡꯁꯤꯗꯁꯨꯅꯦꯀꯣ ꯀꯩꯀꯩ ꯍꯥꯔ ꯑꯗꯒꯤ ꯀꯩꯀꯩ ꯀꯩꯝꯇ ꯍꯥꯞꯄ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯗꯣ ꯐꯖꯅ ꯁꯥꯠꯂꯛꯑꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁꯦꯁ ꯃꯥꯔꯒꯔꯤꯇꯥꯅꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯎꯍꯟꯈꯤꯕꯗꯣ ꯑꯗꯨꯝ ꯁꯥꯠꯂꯤ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯥꯅ ꯁꯥꯠꯄꯁꯤ ꯈꯨꯁꯥꯠ ꯑꯃꯅꯤ ꯁ꯭ꯄ꯭ꯔꯤꯡꯗꯒꯤ ꯍꯧꯔꯒ ꯁꯥꯠꯄꯁꯤꯅ ꯑꯗꯣ ꯃꯅꯤꯡꯗ ꯑꯩꯒꯤ ꯑꯅꯧꯕ ꯊꯥꯕ ꯄꯥꯝꯕꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯣ ꯌꯦꯡꯁꯦ ꯃꯊꯪ ꯆꯍꯤꯗ ꯀꯃꯥꯏꯅ ꯁꯥꯠꯀꯦꯗꯣ ꯑꯗꯒꯤ ꯁꯤꯅ ꯑꯐ꯭ꯔꯤꯀꯥꯟ ꯗꯦꯁꯤꯅꯦ ꯑꯗꯒꯤ ꯑꯃ ꯔꯦꯗ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯖꯣꯏ ꯑꯣꯐ ꯂꯥꯏꯐꯅꯦ ꯍꯥꯏꯕ꯭ꯔꯤꯠ ꯇꯤ ꯔꯣꯁꯅꯦ ꯑꯁꯤꯁꯦ ꯁꯝꯃꯔꯗ ꯐꯖꯅ ꯁꯥꯠꯈꯤꯕꯗꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯒꯤ ꯁꯤꯅ ꯗꯥꯝ ꯖꯨꯗꯤ ꯗꯦꯟꯁꯅꯦ ꯗꯥꯝ ꯖꯨꯗꯤ ꯗꯦꯟꯁꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯠꯂꯤ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯗꯥꯝ ꯖꯨꯗꯤ ꯗꯦꯟꯁꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯁꯟꯕ ꯔꯣꯁꯇꯤ ꯅꯠꯇꯦ ꯏꯪꯂꯤꯁꯀꯤ ꯑꯣꯜ ꯐꯦꯁꯟ ꯔꯣꯁ ꯂꯩꯗꯅꯀோ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯁꯤꯁꯦ ꯐꯟꯗꯣꯛ ꯇꯥꯔꯁꯨ ꯌꯥꯝ ꯐꯖꯅ ꯐꯖꯩꯌꯦꯕ ꯌꯦꯡꯕꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯄ꯭ꯔꯤꯟꯁꯦꯁ ꯆꯥꯜꯗꯦ ꯃꯣꯅꯥꯀꯣꯅꯦ ꯑꯗꯣ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯋꯦ ꯑꯃꯅ ꯄꯣꯠꯇ ꯑꯗꯒꯤ ꯑꯃ ꯁꯤꯁꯤꯅ ꯒ꯭ꯔꯥꯎꯟꯗ ꯊꯥꯕꯅꯦꯕ ꯑꯗꯣ ꯄꯣꯠꯇ ꯊꯥꯕꯗꯨꯗꯤ ꯍꯧꯖꯤꯛ ꯁꯥꯠꯇ꯭ꯔꯦ ꯑꯗꯣ ꯒ꯭ꯔꯥꯎꯟꯗ ꯊꯥꯕꯁꯤ ꯁꯥꯠꯂꯤ ꯑꯗꯒꯤ ꯁꯤꯅ ꯃꯦꯒꯅꯣꯂꯤꯌꯥꯅꯦ ꯃꯦꯒꯅꯣꯂꯤꯌꯥꯁꯦ ꯃꯃꯥꯡ ꯆꯍꯤꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯁꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯗꯤ ꯌꯥꯝ ꯁꯥꯠꯇꯦ ꯑꯗꯣ ꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯝꯕꯤꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯗꯒꯤ ꯁꯤꯅ ꯖꯦꯝꯁ ꯑꯦꯜ ꯑꯣꯁꯇꯤꯟꯅꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟ ꯔꯣꯁꯅꯦ ꯁꯤꯒꯤꯁꯦ ꯑꯉꯥꯡꯕ ꯅꯠꯇꯦꯀꯣ ꯁꯤ ꯄꯤꯡꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯖꯟꯇꯥ ꯀꯂꯔ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯄꯤꯡꯛꯇ ꯈꯔ ꯌꯥꯛꯁꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯨꯗꯨꯅꯦ ꯑꯗꯨꯒꯅꯦ ꯃꯅꯨꯡꯁꯤꯡ ꯃꯔꯩ ꯃꯔꯣꯟ ꯇꯥꯁꯜꯂꯒꯅꯦ ꯈꯨꯐꯖꯕꯅꯤ ꯁꯤ ꯔꯣꯁꯁꯦ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯗꯒꯤ ꯁꯤꯅ ꯑꯩꯅ ꯂꯦꯃꯟ ꯀꯦꯛ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯨ ꯂꯦꯃꯟ ꯀꯦꯛꯁꯦ ꯐꯨꯜ ꯔꯤꯁꯤꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯕ꯭ꯂꯨꯕꯦꯜ ꯔꯤꯁꯤꯄꯤꯗꯣ ꯑꯗꯨꯗ ꯐꯪꯕꯤꯒꯅꯤ ꯑꯗꯨ ꯁꯤꯒꯤ ꯀꯦꯛꯁꯦ ꯌꯥꯝꯁꯨ ꯂꯥꯏꯕ ꯑꯗꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯨ ꯌꯥꯝ ꯆꯪꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥ ꯅꯨꯡ ꯊꯛꯑꯝꯗꯥꯏꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤ ꯌꯥꯝ ꯊꯨꯅ ꯁꯦꯝꯕ ꯌꯥꯕ ꯀꯩꯅꯣꯅꯦ ꯀꯦꯛꯅꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒ ꯌꯣꯟꯕ ꯌꯥꯝ ꯊꯨꯝꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯗ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯁꯦꯝꯅꯤꯡ ꯇꯥꯔꯒꯗꯤꯀꯣ ꯁꯤꯁꯦ ꯈꯨꯊꯨ ꯑꯃ ꯇꯧꯕꯩ ꯁꯦꯝꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯀꯦꯛꯁꯦ ꯑꯗꯨꯒ ꯐꯁꯨ ꯐꯖꯕꯅꯦ ꯌꯦꯡꯕꯗ ꯍꯥꯎꯁꯨ ꯍꯥꯎꯕ ꯐꯁꯨ ꯐꯖꯕ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯁꯤꯗꯩꯗ ꯇꯩꯔꯤꯁꯦ ꯁꯤꯁꯦ ꯑꯣꯔꯦꯟꯖ ꯃꯔꯃꯦꯂꯦꯠꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯜꯃꯟ ꯐ꯭ꯂꯦꯛꯁꯅꯦꯕ ꯑꯗꯣ ꯑꯇꯩ ꯀ꯭ꯔꯤꯝ ꯅꯨꯡ ꯀꯔꯤ ꯀꯩꯝꯇ ꯍꯥꯞꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤꯁꯦ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯍꯥꯎꯕ ꯆꯥꯒ ꯊꯛꯄꯗ ꯈꯨꯆꯥꯅ ꯑꯃ ꯇꯧꯕ ꯀꯦꯛꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯔꯦꯁꯤꯄꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯨꯗ ꯌꯦꯡꯕꯤꯌꯨ ꯈꯨꯍꯥꯎ ꯑꯃꯅꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯦꯛꯁꯦ ꯈꯔ ꯇꯣꯏꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯋꯤꯟꯇꯔ ꯌꯧꯔꯛꯄꯒꯤꯀꯣ ꯀꯥꯂꯦꯟꯗꯗꯤ ꯀꯌꯥ ꯁꯦꯝꯗꯦ ꯑꯗꯣ ꯋꯤꯟꯇꯔꯗꯗꯤ ꯀꯦꯛ ꯈꯔ ꯁꯦꯝꯒꯜꯂꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯔꯁꯔꯤꯗ ꯚꯤꯖꯤꯠ ꯇꯧꯔꯨꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯌꯦꯡꯉꯨꯇꯨ ꯁꯤꯒꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯎꯠꯈꯤꯕꯗꯣ ꯁꯤꯒꯤ ꯅꯔꯁꯔꯤꯁꯤꯗ ꯃꯣꯏꯒꯤꯁꯤꯗ ꯄꯤꯀꯣꯛ 5-6 ꯂꯩꯌꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯒꯥꯔꯗꯦꯟꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯂꯩ ꯈꯨꯐꯖꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯌꯥꯝꯁꯦ ꯌꯦꯜꯂꯣ ꯑꯗꯒꯤ ꯄꯤꯡꯛ ꯑꯗ ꯃꯆꯨ ꯁꯨꯔꯦ ꯁꯤꯗ ꯌꯣꯜꯂꯤꯁꯤꯡꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯁꯤꯅꯦ ꯆꯟꯗ꯭ꯔꯃꯨꯈꯤꯁꯦ ꯀꯩꯅꯣ ꯑꯣꯇꯝꯗꯗꯪꯅꯤꯀꯣ ꯁꯥꯠꯂꯤꯁꯦ ꯑꯗꯣ ꯆꯟꯗ꯭ꯔꯃꯨꯈꯤ ꯁꯥꯠꯂꯛꯄꯒꯤ ꯐꯖꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯈꯨꯐꯖꯕꯅꯤ ꯃꯆꯨ ꯃꯌꯥꯝꯁꯦ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯆꯟꯗ꯭ꯔꯃꯨꯈꯤꯗ ꯁꯤꯡꯒꯜ ꯑꯣꯏꯕ ꯑꯄꯥꯛꯄ ꯑꯃꯁꯨ ꯌꯥꯎꯏ ꯇꯣ ꯑꯥꯗ ꯄꯤꯡ ꯃꯆꯨ ꯑꯃ ꯌꯥꯎꯏꯁꯦ ꯇꯣ ꯁꯤ ꯑꯅꯧꯕꯅꯦ ꯑꯩꯅ ꯎꯖꯕꯗ ꯁꯤꯒꯨꯝꯕꯁꯦ ꯁꯤꯁꯦ ꯑꯩ ꯂꯩꯔꯛꯇꯦ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯖꯩꯌꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯗꯤ ꯂꯩꯈꯤ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯆꯍꯤꯗ ꯑꯩꯒꯤꯁꯨ ꯂꯩꯒꯦꯅ ꯈꯜꯂꯦ ꯁꯤꯒꯨꯝꯕ ꯁꯤꯡꯒꯜ ꯈꯔ
ꯑꯊꯣꯟꯕ ꯅꯠꯇꯕꯁꯤꯡꯁꯦ ꯁꯤꯁꯨ ꯐꯖꯩꯌꯦꯕ ꯌꯦꯡꯕꯗ ꯑꯊꯣꯟꯕꯁꯤꯡꯁꯤꯕꯨꯗꯤ ꯄꯪꯎꯗ ꯎꯏꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯃꯟ ꯑꯣꯏꯔꯦꯅ ꯈꯜꯂꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯑꯊꯣꯟꯕꯁꯤꯡꯁꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯊꯣꯟꯕꯁꯤꯡꯁꯦ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯒꯥꯔꯗꯦꯟ ꯆꯟꯗ꯭ꯔꯃꯨꯈꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯁꯨꯒꯨꯝꯕ ꯑꯄꯤꯛꯄꯁꯤꯡꯁꯦ ꯌꯥꯝ ꯊꯣꯟꯕ ꯅꯠꯇꯕ ꯁꯤꯒꯤ ꯌꯦꯂꯣ ꯃꯆꯨꯁꯤꯁꯨ ꯑꯩꯒꯤ ꯂꯩ ꯑꯗꯒꯤ ꯋꯥꯏꯠꯁꯤꯁꯨ ꯂꯩ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗ ꯑꯗꯨ ꯒꯥꯔꯗꯦꯟ ꯁꯦꯟꯇꯔꯗꯕꯨ ꯂꯥꯛꯑꯗꯤ ꯏꯁꯥꯒꯁꯦ ꯂꯣꯏ ꯇꯦꯛꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯕꯗ ꯂꯩꯁꯨ ꯑꯗꯒꯤ ꯄꯥꯝꯕꯤ ꯅꯨꯡꯕꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯗꯪ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯒꯥꯔꯗꯦꯅꯤꯡꯗ ꯆꯪꯕ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯣ ꯌꯦꯡꯕꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯆꯠꯄꯕꯨꯗꯤꯕꯀꯣ ꯒꯥꯔꯗꯦꯟ ꯁꯦꯟꯇꯔꯗ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯁꯨ ꯏꯪꯊꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯩꯅ ꯃꯣꯜꯗꯒ ꯆꯠꯂꯤꯁꯤꯡꯁꯦ ꯁꯤꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯔꯞ ꯂꯩꯔꯒ ꯍꯜꯂꯛꯄ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯣꯜꯗꯁꯨꯀꯣ ꯑꯩ ꯀꯤꯆꯟ ꯋꯦꯌꯔ ꯀꯩꯀꯩ ꯌꯣꯟꯐꯝ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯆꯠꯄ ꯑꯗꯨꯒ ꯑꯇꯩ ꯀꯩꯅꯣꯗꯤ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯒꯥꯔꯗꯦꯟ ꯁꯦꯟꯇꯔꯒ ꯑꯩ ꯀꯤꯆꯟ ꯋꯦꯌꯔ ꯌꯣꯟꯐꯝꯒꯗꯤ ꯑꯅꯤꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯄꯥꯝꯖꯕ ꯃꯐꯝꯁꯤꯡꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯒꯤ ꯇ꯭ꯌꯨꯂꯤꯞ ꯉꯁꯥꯏ ꯑꯩꯅ ꯐꯥꯔꯃꯔꯁ ꯃꯥꯔꯀꯦꯠꯇ ꯌꯣꯟꯈꯤꯕꯗꯣ ꯑꯗꯨꯗꯅ ꯈꯨꯍꯣꯡꯉꯝꯅꯤ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗꯅ ꯈꯨꯇꯥꯡꯉꯝꯅꯤ ꯇ꯭ꯌꯨꯂꯤꯞ ꯕꯜꯕꯁꯤꯡꯁꯦ ꯑꯗꯒꯤ ꯑꯥꯗ ꯂꯩꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯃꯄꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯁꯥꯔꯛꯄ ꯅꯨꯡꯁꯤꯠ ꯃꯄꯤꯁꯤꯡꯗꯨꯅ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯁꯤꯗꯩꯗ $6 $7 $14 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯑꯗꯣ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯉꯥꯛꯇꯅꯦ ꯒꯥꯔꯗꯦꯟꯗ ꯁꯤꯁꯦ ꯌꯨꯡꯁꯤꯜꯂ ꯊꯝꯃꯦꯗꯅꯀꯣ ꯑꯗꯨꯒ ꯎꯔꯨ ꯂꯩꯅꯕ ꯑꯗꯣ ꯑꯩ ꯂꯩꯗꯤ ꯂꯩꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯁ꯭ꯄ꯭ꯔꯤꯡꯗ ꯑꯣꯏꯅ ꯂꯩꯔꯅꯤ ꯁ꯭ꯄ꯭ꯔꯤꯡꯗꯅ ꯈꯔ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯐꯖꯩꯗꯅꯀꯣ ꯒꯥꯔꯗꯦꯟꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯂꯩ ꯅꯨꯡ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯒꯥꯔꯗꯦꯟꯗꯁꯨ ꯄꯥꯛꯅ ꯊꯣꯛꯑꯔꯣꯏ ꯑꯗꯣ ꯑꯩ ꯁ꯭ꯄ꯭ꯔꯤꯡꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯁꯤ ꯑꯆꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯌꯦꯡꯉꯝꯃꯤꯅꯦ ꯁꯤꯁꯦ ꯁꯤ $14 ꯑꯗꯣ 4-5 ꯂꯩꯔ ꯒꯥꯔꯗꯦꯟꯗ ꯊꯝꯃ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯕ ꯅꯨꯡꯁꯤꯠꯅ ꯎꯔꯨ ꯁꯤꯜꯂꯛꯄꯗ ꯐꯔ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯤ ꯁꯦꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯌꯥꯎꯋꯦ ꯁꯤꯒꯤ ꯅꯔꯁꯔꯤꯁꯤꯗ ꯀꯦꯟꯗꯜꯗꯤ ꯐꯖꯕ ꯌꯥꯎꯋꯦ ꯑꯩ ꯃꯃꯥꯡ ꯂꯥꯛꯄꯗꯁꯨ ꯁꯤꯗꯒꯤ ꯀꯦꯟꯗꯜ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯁꯔꯚꯤꯡ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯋꯦꯜ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯇ꯭ꯔꯣꯂꯤꯁꯦ ꯑꯩ ꯉꯥꯛꯇ ꯅꯠꯇꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡꯁꯦ ꯑꯐ꯭ꯔꯤꯀꯥꯟ ꯗꯦꯁꯤꯁꯤꯒ ꯑꯗꯒꯤ ꯖꯦꯔꯦꯅꯤꯌꯝꯁꯤꯒ ꯏꯃꯥꯟꯅꯕꯤꯒꯤꯅꯦ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯑꯩꯒꯤꯅꯦ ꯃꯝꯁ ꯈꯔ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯆꯨꯁꯦ ꯁꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯃꯝꯁ ꯃꯆꯨꯁꯦ ꯑꯗꯒꯤ ꯌꯨꯝꯗ ꯌꯧꯔꯦ ꯌꯨꯝꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯩꯔꯛꯑꯦ ꯄꯣꯇꯤꯡ ꯁꯣꯏꯜꯁꯤꯁꯨ ꯑꯩꯅ ꯔꯣꯁ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯇꯤꯡ ꯁꯣꯏꯜꯗꯨꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯩꯅ ꯊꯝꯕꯅꯦ ꯁꯤꯒꯤ ꯄꯦꯀꯦꯠ ꯑꯅꯤꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯍꯦꯛ ꯔꯣꯁ ꯄꯥꯝꯕꯤꯒꯨꯝꯕ ꯂꯩꯔꯛꯄ ꯈꯣꯠꯄ ꯌꯥꯎ ꯇꯥꯔꯗꯤ ꯁꯤ ꯑꯩ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯈꯔ ꯄꯣꯇꯤꯡ ꯁꯣꯏꯜ ꯈꯔ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ
Negi tu sigi Chandramukhi pambi mari lere tu sigi ahana sigi masuze sisna aina hujik chatluba nursery do dagi lerakpane masuze khufazam tawdra andagi sisna aina farmers market te lerakpane tu sigi matai da pink ora mayai da red oibase andagi sigi light pink oibase ju phajabane anda ahum se masa pambi ahum se sigi $15 da lere andagi asoba se asisna $12 ne ba asoba pambi se no mafam ni tongan mafam ne hai tare do kai da tha doino khangdri ba huje ei thabam ando thabam gi khanbada su awabam ne ando han leiramba pambi masa phattaba gumba leidana ko adugumba phuktatlaga amuk sim thajan doine ai se kaino da sigi handak tha doisina mathangi autumn lakpado hujiki ngasigi handaki autumn da di sisna loirane ba ndo mathangi autumn lakpada phasana satoine dagi sisna aina ngahan thabak halakpagi parap toba shopping ne hai tare mapam sana fruit leitre yumda wai leitre leiro ona phone tore nuna ai sida sangpane dagi komla se sigi komla se kilo da $4.50 ne ba nabdi lupa sani ga hundra adugumbai chang ne kilo da andagi sigi apple se sisu $4.50 ne kg mada sisu ai kg malaire andagi aise golden delicious agogi green masugi kaino do apple do duido laiba satline tu select tu sina kg da sisna kitang di hele tang ba yambo di hende tang ba ando $4.90 $4.90 ne andagi aise onion laiba sangini brown onion do ne aina he toina snabado onion di toina sne hoi mungda ado 10 kg hek laibane ando ai thangba ngamoi mapala adi phaba ando ai thanda la adi smaina pharak ta ma thamse smaina packet masam sa sing din laiga dum loishalle aina satpa ta adi andagi sisna mid section ne and mid section da bula adi ta lining e data su freezer je chille ba yam laisalaga huzik jaga da bana ta tadi aduna I huzik jaga da ba pot adu gatang nei huzik yengi se and I chicken breast yengi ne and chicken breast yengi is da dum atopa dum yengi du tare dum chicken breast e dum half kg da $14 adune dum and si kadai the snai hai tadi stir fry to the snai and gi koi pasta sembada snai and gi kai gumba noodle gumba kai gumba sema matam da ne ko si se pikna thin slice torga ne ko hapasu haw bane adagi I se thicken kim legen sangai ne thicken cream se kadai snagi hai tadi yam snai hai tare duna emergency da I freeze da khara dum thamme dum and curry da so happy dagi koi butter chicken gumba to boda marinate to boda so happy and dagi atai sweet dish kheer gumba dagi halwa gumba pudding ma heta sembada su season nai and yam chawa bottle di lai de a pick bottle se sina koi family gi adum ko nai adum fruit lai basanga ga ai lai me ap se se sina cake rocks ne andagi cake rocks se chaga nungdinda chaba khuawam dawne and huziki budi aina semba ngarang semba cake to du lehauri adu ai lairiba done dum andagi sina caster sugar se ai muffins kumba kai gumba semba da sinai sini ai ngasi shopping loire matang sida mayam lagi kainona baya thangni jari mayam su tek ta kaidana laiba oi biu